ITLF की indefinite shutdown handokkhre Phubaladagi lomi ama kukina nomaina kaplambadagi sokiba thawdok adugi matungda security na operation manungda cross farmers singda Langchingmanbi village chipki loinabi khoikholing haukip laikhidaba thawdoki matangda ITLF na kuki area singda matam kaktaba total shutdown gi kongjang changsingi badu ITLF amasung district administration Sushindro gi marakta yanaba ma purakpadagi khudakta handokkhre hairi loinana laikhidaba khoikholing gi aroiba mathau mangamsu martyr ceremony da pangthoklagani hairi ngamkhai sambal khaba thingnanaba anchamna UN amadi UNPO da aiba chirol pidun tachinkre All Naga Student Association Ansam Manipur United Nations UN gi Secretary General amasung Unrepresented Nation and People's Organization UNPO gi Secretary General da Haudik Bharat Myanmar ngamkhai paring da sambal khaba gi thawak chatharibasi khudakta chingdinbinaba aiba chirol pisinduna tachinkre hairi Ansamna pisin kiba chirol achigi matung ina Bharat Sarkar na nagata ba mafamda ngamkhai sambal khaba gi thawak chatharibasi khudakta lepiyo amadi pre-movement regime FRM Chana Hanbiyo Haiba Wafam Chu Aiba Chirol Adu Yauri. Loinana Bharat ki Prime Minister Union Home Minister Amadi Mapan ki Thoram Puriba Minister Deso Haudik Bharat Myanmar Ngamkhai gi Nagata ba Lamchingda Ngamkhai Sambal Khaba gi Thabagasi Athuba Matamda Lepnaba Aiba Chirol Piduna Taksinkhre Hairi. Manipur da Haudik Thogliba Hana Sunabagi Thawdok asi terrorism ga mari leinade Kanglup ki irangni Kanglup ani yasinadrabadi lengak semba wagani haina Amit Shah na fongdokkhre Kanglup ani yasinanaba puraknaba Manipur day ingtapa phibam hanjilaktriba makhaidi lengak sema wana thokani haina Union Home Minister Amit Shah na fongdokkhre Times of India da piba interview amada Union Home Minister Amit Shah na hai Myanmar galona bangamkhai paring mapung fana sambal khaba ngamdri maduna maram oiraga Myanmar da charangna phibam hek thopaga Leibak adugi miyoi kaya ngamkhai lanchilakpa thengnai madugi sumathakta mitai singda kota pibaga mari leinana court ki order ama thorakpadagi khangaudana Kanglup anige marakta ungkhannarakibani Manipur da Kanglup masel hana sunabagi thawdok sting mamangda su kairak hana thokre matamduda waroisen purangnaba honabada sahi ahumari hena changba yauki haujiti Manipur da Kanglup ki ungkhanaba leire haiba taragasu hana sunabagi thawdok thokbagi sang hantharagle adum oinamak maitai amadi kuki phuruki marakta yasinaba purakpa ngamdri athuba matamda nakal ani yasinaba puraknabagi pandamda Kanglup ani gi lusingba singtongan tongan unaduna wari sanare political gi thakta akhanaba thorang laukhaliba maramna athuba matamda warisinama soidana puraklagani haibagi thajabale hainaso Union Home Minister na fongdoki kumjali singani ga kunmapan na pangthokadoriba Lok Sabha mikhal mamangda delimitation gi thabak thoram ting mapung phana loisinba ngamnagadra haina hangba wahang amagi paukumda mahakna hai nupi singda reservation pibagi wafam leikhai taraga kumjali singani kunmapanda sungsoi choidana mikhal pangthoknaba thorang lokhatkani asumba mawongda paikhatgadaba thorang oibana maikai amatana complaint tawrakani haibagi thajaba leite ngamkhai wangmadagi mitok kaya aranba mawongda sangchilakpagi matangda hangkiba wahang amagi paukumda minister na hai lengang na misang mikhai naiba thorang lokhalle haina maikai kayadagi maral thirakpa leiki oidaba wafamda yumpham oiraga maral kaya sirakiba tarabasu singnaba leitana asumba thorang pumnamak paikhatkani ngamkhai wangmadagi lona sangchilakiba miyosing India thadoktuna chatkiba tabani Leibak asibu dharmasala ama oina loba chumde kanagumba India da changlake hairabadi assembly gi khuthangda visa lauraga changlakpa yagani lengaki security da chauna akaiba lakadaba maramna aranba mawongda mitok changlakpa mapung phana thingnanaba honagani haina sumahangna fongdoki Mayai ka ba dragna khunai da piragliba chaiteng laksinaba kari karamba thorang lokhatkadage haina hangkiba wahang amagi pakumda minister na hai singnaba ama lakpa matamda mayongnaba tarabadi matik saba infrastructure leiba tangai fade national ki thakta state amadi center gi marakta amasung district ki thakta akhanaba thorang ting lokhatuna ngamkhai wangmadagi lona pusilakpa mayai ka ba drug sing mapung phana thengnanaba honari West Bengal amadi Kerala natana state punamakta narcotic control wing hangdokpaga loinana numit khudingi drug phabagi thabak paikhatkani lona drug pusilakpa amadi lalonbada chenaba miyoi singse rakpinaba Leibak amagi matik chaba lo kayamarum lei lagadori ba tha manga taruki manungda drug pusilakpa masung lalonba sing mapung phana laksin bangamlagani haibagi thajaba lei haiki Supreme Court na wapki logi matangda asumba wild pirakani haibagi thajaba leibra haina hangkiba wahang amagi pakumdana Union Home Minister na hai Constitution gi matungina asumba wild piba haibasi court ki tangai fadaba thodangni kona pirakpa wild da kanaguma miyoi natraga miyoi kanglu amatagi pukning soanaba tawroi haibagi thajaba lei haina Amit Shah na fongdoraki
Pung kunmari gi manungda kuntra positive oiduna samaga taranithoi yaure. State asidasu COVID-19 license asigi phibam lusilapaga loinana haukiba pung kunmari asida nauna mioi kuntra COVID positive oiduna apunba active case masing samaga taranithoi yaure. Ngasi COVID positive oikiba sing adudi Imphal East dagi manga, Imphal West dagi kun manga amadi Thawbalda ama puna kuntrani puna active case masing samaga taranithoi leidi. State asida license asi hek sandurakpadagi haudi fawada phibam phagalaktuna mioi nibani phibam phagalaktuna discharge tokre. Adubo license asina mioi amata sibadi leitri apunba active case samaga taranithoi asigi manungda license asina naraba mioi Maudani pan lom isolation da leiri loinana ngasi puna mioi samaga tarani pan license asigi test toki basing adudi Bistupur dagi taruk, Imphal East dagi kunmatoi, Imphal West humdra taruk, Kangpokpi dagi ama, Tengnopal mari, Thawbal taruk amasong ukrul amani hari. MLA Sushindro na pendaba fongdokkhre Kurai lamlong da leiba ibudo puthibagi ngarang lailam thopan numita dolairen singi marakta sasinaba mayai ka basinja sejinaba kaya yauchilaktuna miyangi posai amangata nangan kiba madi laigi dolaida nungna thajinbana singba thawong chathakiba laibak thibani haina ibudo puthiba instruction committee gi president gi thawpubada natana Kurai SG MLA so oiriba L Sushindro na pendaba fongdokkhre ngarangi lailam thopan numit ka mari lenana social media da video viral oiragriba asigi matangda Laifamlen asida pangthokiba pawgi mifam amada MLA Sushindro na thawdok aduda chenaba sing committee gi maike degi umanglai kanba loop ukalda sinaragani haina phongdoki mahangna hai irangna maram oiraga sahi ani hena kumgangduna lai hraudaba se phate haina akhangai singna phongdorakpagi matungina kumsi asi numit mangani khakta oina mamingtagi lai haraubagi thoram pangthokani mahangna hai apunba AC mangagi ming oina haingang kurai khunrakbam ya school amadi wangkhai AC gi mafam sing laifamlen asina kole lining thau puthibagi mafam sing pak sawagi mathakta lai thapna tatpana lailam thokpa numit singda dolairen chani ki mathakta tili lai harauba kum khudingi pangthokpada thawdok thokpana kumsi asi ki oinadi pamdaba thawdok thoktanaba laifam thokpada saru yagadaba dolairen singna lailam thokpagi mingda miyangi lanthum amangata nangaloi haina masana khudekchi amamam pihali lailam thokpa numita shekadaba fitol ting mangjongna lakthoklabadi dolairen sasinaba kaya thorakpana ngarang nungthildagi haukiba lailam thokpa adugidama ngarang nongalamdai pung 3 rom tabada fizolgi masu sing lakthoki ngarangi thoram aduda lambida ngaiduna leiramba khudekse pidaba dolairen sasinaba kayana mayai ka bachinjak chasilaga lai dolairen singda yauksilakpadagi miyangi lanthum kaya amangata thokibane haina pendaba phongdoki shoot at site order ga loinana farmer safety zone lauthokadabane haina kokomina phongdokkhre Bistupur district ki high canal da leiba SSB security line dagi meter kuntra rom tamag lamna leiba jaga amada kuki su militant singna phubala dagi ningthaudan biren kobalomi amabu nomaina kaptuna sogan kiba thodok adubu kokomi gi maike dagi akan mamong na kanem toragli loinana kokomi gi maike dagi local farmer group sing amasong victim family singda solidarity uladuna tongan ba demand taruk thabak taw onthongnaba Manipur sarkar da taksilagli hariba demand sing adudi maruina shoot at site order ga loinana farmer safety zone lauthokadabani civilian tingang senba ngamdabagi asoiba du kanano haibadu lepthongnaba khudakta transparent investigation chathagadabani high canal zone da khusugulai matik chana pairaba permanent security infrastructure thamgadabani Lomi sing akiba amada yaudana mitai lafom singdagina traditional food boundary fawba lawu singu yahangadabani security patrol kankhat hangadabani medical amadi economic support pigadabani haidi